Good. Low, low. What is Suba? You cook what? Why do I come to Ireibak kanabagidamagta ngasisu kumpam sena lepi Unit 18 gini ma'am. Aduga matang update asena KYKL gi Captain Moirangthem Tamba amasung Corporal Ningthoujam Mangal leikhidre. Haukiba November date 22, 2023 yumsa kaisan mita KYKL amati maruk mapang oiba yawalop singi apun balan meeting kwal amana manipuri men mai ngamkai lamdamda routine duty chatlingai India gi paramilitary force na saukat pa makoi gi huiroi amasung KUKI narco terrorist sing ambush tawsilak tun khudung tiban nangkre haina aina thinkrabal hulup asigi secretary publicity and research AI fabna khudek pi duna thokpa seron amana phungtoragli serol aduna makhatara dun high level thiba thodok aduda KYKL gi lan mi sanglup MYL miam gi yawol lan mi gi Captain Moirangthem utam allies Tamba sahi ni phukni thoi apokpa gi ming leikidraba Moirangthem Krishnamani leifam palen mamang leikai Kaksing district amasung Corporal Ningthoujam Kokoba allies Mangal sahi kunganipan apokpa gi ming Ningthoujam Kumar apokpi gi ming Ningthoujam ongbi Gandamani leifam sarik mamang leikai Kaksing district makoi ani yek nabagi nongmai maruna panduna police panduna punsi pikam nakre hairi Captain Tamba maril leiba isang thoba lan haiba kok leiba discipline ki kanglon che nangakwa masagi oijaba thidaba yawol lan mi amagi tanglaba mating pum namak suba suna leiba yawol lo yamani magumba lan mi MYL marakta atang bani Mahakna manung matam sadana leikhidaba haibasi KYKL gidi hanjinba ngamlaroidaba asoba amangba amani hairi Corporal mangan naha oiriba mathuna leiba marin lotaba haib inba ningai tawba khangdaba yawoloi amani mahak leikhidaba haibasi KYKL gidi tungi asagi mayol tekpani tanglaba yawoloi ani asina yawol gidamakta thawaina ponthapi kiba sikangle yawol gi su asoba mangjaba mani makoi anina leikhidaba sida KYKL na thamoi songna mungaitaba phongtok sari loinana makoi gi imung manung amadi mari mata singi awabada su saruk yazari haina su serol aduna makha taragli aduga mathangi update asna SANASABI KHULDA KUKI KHUTLAI PAIBASINGNA LANDARAKHRE lainga ke amadi CSO gi lusing basing amata lakpi de khunjasing May home the KUKI militants in the Saturday Hatred Pacific Loba Lan Asile Palatana Hojuk Pawlep and Saturday, Nasis Poliski Lamla Esigi Manungsan Batamna Pupi, Wayexing Amsung Sanasabi Mamang Urang Patki Mapam the KUKI KHUTLAI Paibasing and Nomi round Kayakapsin to the Landarakre, Taduk Topum the Pangu Pawgi Matung in Na Handak Haukiba Numit Kerni Asida Yamna Tuina, Haibam Pumsing Asigi Manang Kundari Mati Kulsing the Maru in a Sanasabi Tamna Pupi Amadi and Popinessing Ba Kulsing the KUKI militants in the Nomai Kap Turk Pugi Taduk Kayarak. Thupa leikhre ngasilum nongalam dai pung ani gimnet kuntrang nga rom tarak pa doi da amadi ngasi pung taru kamani fum nga rom tarak pa doi da su KUKI militant sing atuna amuk hanna hairi pum sing asi ganak na leiriba singthak tagi nongmai round kaya kap thrakibani hairi thawdu da khunja sing thoidok na sok apan yaw khibadi leite amadi maitei khulngak libasing amadi security ki maikai digi khul an keba leite hairi thawdu asi ga mari leina maikai domgi hanna gi pradhan oiramba laisram Dinesh na phongtorok pada lana sina mafam asida KUKI KHUTLAI paibasingna yum kaya mai thadokre kaya mana mayum thadokuna relief camp de lainakre asuk kuiraklaba irang asida kanagum lup civil society lainga ki mari laina basingna KUKI singna tatana nongmai kabliba asi thingbinaba kanamata leitabra haina hangladuna mafam asida kanagumba CSO sing Natragana lenga ki maru iba mioi amata laktuna mafam asida leiriba miyam asibu kari tawri karam na hingli haiba wahi ama phawpa hairadaba asi yamna leibak thibani amadi miyam pende haina phungtuk latuna lengak na sumiding sang biduna KUKI militants sing na satrakliba thawong asi lefan na bohot na biyo haina phungturagli video sing bibag damagta mayam pumnong po amaka hana tagachari ano update ki damagta online Manipur YouTube channel asibu nuksibidina subscribe to piramu. Thank you.